Singjamai akam patalaiba relief camp talaiba inmate singna makhoi bu mayum da hanjinaba sinbiyo haiba demand da chatkiba khongchat police na thugaina bhotnabada asok apan gaya yaukhrei police na phubada paumi amasu sokhrei August 13 da pangthokadoriba NEET PG test ke examination center Imphal da supibada Ministry of Health na ayaba pirakhrei Chief Minister Mirana nungaiba phongdoraklei Kerala ki wayana da chingning khaibagi thokdok ta sikhiba mi ki maseng chani hubudra yaure miyoi chani ki mathakta thiba khangdana leire Kurumjari Iscom media ki Manipuri pau miyeng tapiri papumna makpo taram noksari haujik mapung oiba pau Kanglup ki irang thonglok patagi lanjel laktuna tha kaya dage singjamai akampata hangliba relief camp da leirakliba inmate kaya na ngasi numiyungba aduwaida makhoi gi hanagi laifamda halhanbiyo habadi manda satkhibar rally ama Manipur police ki kangbu singna thugaibada dage nakal ani gi marakta irang thoglakrai committee on protection of mitai victims more gi banner makhada akampat ke relief camp da leiriba nupa nupi inmate sing aduna makhoi gi laifamda hanjil hanbiyo haiba kholawoloinena Chief Minister gi bang tamna kongsat chatpa horakhi kongsat adubu satana ba honabada police na inmate ching adu thingki adubu thingba ngamlakta badagi police ki maikai dagi tear gas cell mock bomb amadi aseng manongmai maru kaya nong thakta kapthoraktuna miyam adubu tankaina ba honakhi masigi mathakta police na akampat ki relief camp manakta tear gas amadi mock bomb kaya su kapsinki khoisauna raba miyam aduna police bulletproof gypsy sing Tanaduna nungna thomjinki tungda miyam aduna Imphal more lambigi singjamai chinga mathak tamna haigalakhi adubu maduda hana leramba Manipur police ki kangbuna miyam adubu CM banglo tamna haigat hankhide ngasige maru oina akampata laiba Ideal Girls College da hangliba relief camp da lairiba more dage lanjelaktuna lairiba inmate ching aduga police ka mukna khiba thawdok aduda punna inmate mari asok apanangki makhoi sing adudi Nawleima Sabrakpam Laifam More Wat number 7 Haino Makong Yumnam Ibechaube Laifam More Wat number 7 Turel Wangma Salam Tomba Amadi Soibam Robert Laifam More Wat number 9 Kunauni Hairi Ngasigi inmate sing aduge rally aduda saruk yakhibi ahal oirabi moredagi akampat relief camp da leirakpi nupi amana phongdorakpada ngasi lanjelaktuna leiriba miyam asina taliba demand sing asida miyam gisu saruk yauri karisu upai leijadraba inmate sing asibo phabiba nomai kapsinba thawong asi tawpham thokte haiki Hazana layo. Akakano. Kastora. Akakano. Kastora. Akakano. Kapayade. Naina kapade. Ngamusa. Zalay kapane. Kapayade. Menata na pamagalayo. Musipo sa ite ko kala kapayasa pamagalayo. Mayam, kung may yung biniba mayam to, mayam lingsan bigro, ako'y kasi tawjari mo siya, ako'y gidi atatay ni. Ako'y di siba sang basak, ako'y gidi nepa ba ni siba yay, sang bayay. Kung may yung biniba na kanyelom na lay biniba mayam, yum da haydan bigro, pin makata pothabi na lay biyo, poto na bigano, Facebook da waisan bigano, ado na te. Ako'y gidi pantong mamyaw ko doon eh. Kagi siya pa isa sing to andok bigo, ako'y gidi target siya yahon biyo. Nakoy jo koy gi jane nakoy jo koy gi masene gari chali ba kangbu so gari khamaga yawiyo nakoy gi saruk yauri bare nakoy gi saruk yaw to bro Manipur tum bada nakoy gi saruk yawi hai bate noi ngasi mo khang gi gi no nakoy gi dawri ge
कुमाई यंग कोई मंग लोई कुंदा बिरो नत्र गई युम चंगी को ठीक कुमाई नते लीला नहीं करो कोई न Nakalambaramda ngasigi thokriba thodok asigi matangda ngasi assembly ke 0 hour ge khutong chaba lauradana opposition ke MLA ke Ranjitna wafam ase pukhat ki bagaloina athubada mari lainana police ki makok thongbasingda asigumba thawong ase chathadana ba house ki pokning singsin ki masigi pakhumda house ki leaders oiriba chief minister N Biren Singhna haikibada subnagi relief camp adugi award appa haibana tabida MLA singi yumda makhoi leige MLA sing aduna relief camp ta layu haibani Khongjang adu oigadaba maikairomda nattabada issue asibo politicalize tawba mi kharasu politicalize tawba ure masi pumnamak asi tawbigano haina appeal tawki Singjamai akampat tawrio si rally ki karigi tawrise moi gise Sumnagi relief camp dugi award apa adu ada nataba MLA singi yumda moi lagi adu MLA singi family relief camp lagi hoy lo tawri ba pochigi si oigada ba oiroida ba nataba da yamna politicalized oba mi khara sodum ure koi ki political party ki da yaw ba kangbu khara sodum yaw re insala aina si house in session lai bani nei mayam da appeal tawning si sigi thodok si kana su thoning ba thodok mate Huju thabo oina pangkok pa yaroi da ba tawga lu ba thabak singde da politicalize tawga sumai to buse ai tawbinu ai na ai masim dang ai apil tawje ai mayam da niko khoi gi manipur gi praja mayam da aduga khoi yaringe athu ba matam da khoi pis hanjalak na ba relief camp da leir ba singsi mai mayam da sanna ba huji sanna ba jo hore adu kanna sugyam na yum sagat na khokat na paisa thada na hona dingai marak sida sumai na tawruk pusi kitang nungai jada ba yaraga di praja mari len ba civil society or personal or political party or tobino and emerson to Singjamai akam patalairiba Ideal Girls College ta hangliba relief camp dalairiba internally displaced person IDP singna ngasi sangsin kiba khongjang aduga mari leinana paulo ba chatluba paumi ama Manipur police ki personnel kharaga muknabagi thokdok thokhi muknarakpa aduda Imphal da based tawba local cable network impact TV ki paumi RC mangang sabu Manipur police ke sub inspector DS Nikhil kauba personnel amana phurakpadagi asoka panang khrei yamna tamthina I thokpa makhai Purakpabo All Manipur Local Cable Operators Association na Sirol amada kanna yaningdaba phongdorakli Association asigi General Secretary na khudyak piduna thadorakpa Sirol amada maralairaba asai asigi mathakta logi oiba thabak lokhatpa yaba thabak sing lokhat piduna media bo athingba pibigano haina lengak asida appeal tawrakli Sida ai hoji sida lakune aka party sida lakum matamda esai amana ai phone dorga camera se ka baka lakune adu mar kana nu kari no ai ka chin lok thuga ai na ka lok thuk ni na to ba ai ka ke no ni pawi ni na hai ba adu nang ni man ko jila kin sila na adu ga phone ni man lang mai chuai ni se chi chuai ni adu ai ki no ju ma na ai ki camera ki no ju ma na chuai be ba no chuai ni adu ba na ha tu ra na to ga ba na I want to doctor for never. Nakalambaramda ngasi zatkiba IDP singi rally cover tawringeda impact TV ge paumi RC mangang sabu Manipur lenga ke police sub inspector amana khut thaduna asok apan nanghan khibagi mayok tangasi nungtil All Manipur Working Journalists Union ge members singna Chief Minister Banglo Manakta Khongjang Jangsin Khrei Khongjang aduda saruk yakiba paumi singna respect journalists amade respect freedom of press haina thaba placards sing paiduna babu paragi lambi paringda nong marakta leptuna Khongjang Jangsin ki Editors Guild Manipur EGM ge General Secretary su oriba Impact TV ge Editor in Chief Rupachandra Yumnamna Khongjang asiga mari lenana paumi singda phongdok laduna thodok asigi matangda Chief Minister da memorandum ama pisin khrei khudakta investigation ama launch tawduna maral leiba SI adu thidoktuna lokhatpham thokpa thabak lokhat agane haina Chief Minister na thajaba pirak le haiki Akwai har bata demand tau regime memorandum da immediate investigation ni mark taurage na haire haying bo manungda hidu akanda kanana tauri bano kari gi tauri bano karai da tauri bano haibu ma haying bo ki manungda tudok na haire
aduga makada ba protective measure ama koi na ngami mamang da koi da yam fajana makan makha kya gi attack si media da chatar ko se koi hana aurabina koi na hana DCP education ba waron leibina koi na andriji media mayam si secure working environment ama khak tv hai bani maduma koi taksin lame aduga prompt action ama abiti hayeng investigation to ke habina aduga loina na koi na haijaram basi yaraga di suspension da hana thabiro investigation tawring aida aduga maran leiragadi maran leiradi khoi khange adugu investigation gi report am di changi adugu loina pihom thokpa dandi du pibiu aduga hauzik soiba RC gi any medical वगैरह नत्रगा property मांगबो दुगी compensation du yaragadi ekoi sarkar gi side gi pibi gno ekoi hairisi ekoi so that lesson namo oina na ba hauzik madugi purakpa officer purakpa whoever police personnel do maki tolopti ka pibiu sine ekoi hairisi so that atopa sing makhata na media da khut hage khan matam da makoi tolopti gi paisa kakpa da nata suspension nama su dismissal ju oibi ya he bu khang na ba ada sarkar gi side gi de ko pibi gno yaragadi keno dagi jiki hairiba maran leiba police personnel dagi maki tolopti ka piwa ka wapo makoi ta ai ngogi mangdo ti khoi ngai da ta Maraksida Manipur thokliba irang asina maram oiduna miyoi kaya relief game singda leiribasi makoi makoi gi mayumda hanjil halu haina sangsin ki bakhongjangda Manipur police na teke cell kaya kaptuna tankhaiba amade police na pawmi da khut thabagi thawong adubo political activist oinam roman singna akan mamong de yaning de mafong doraklei Manipur da hauzik sathariba assembly mi fam manungda makhoibo mayum mayumda hanjinnaba thawrang sinbiyo haina relief game singda leiriba miyamna chief minister ge mayum mayum tamna chatnanaba rally ama ngasi pangthokhi rally adu Imphal East ke akampatagi hauki rally adu police na Ideal Girls College mapada thatki khoisauna raba miyamna police ki thawong adubo yaningda ba phongdoktuna makhata na rally chatnaba honakhi maduda police na miyam adubo ya gas cell kaya kaptuna tankhai miyoi kaya aso opanangki rally adubo coverage tokhiba pawmi amabusu police na yamna tamthina phuki pawmi adu soptuna Imphal gi hospital amada layengli Landa Pava Kutanada Ba Pawmi the Kutabagi Tawong Adubo, Oinam Romana Yamnakana, Yaning the Bafongdok Shrey, Oinam Romana High, internally displaced persons IDPs Singbo, Mayum da take the Kaidana, Hansil Hanabahotna the Bahabasi, government Asina, Tangai Fadana. Laithoktuna leire takpani masi tawdaba yadaba amani makoigi government ki mathakta irang hauge haibanate mayumda hanjage haibani asigumba miyoi tathi tawoina tawba haibasi achumba thawong natte haina so oinam ramena phongdoki oinam ramena makhata na hai miyamgi wakat haibasi ningthina taraga madugi achum aran yenglaga government thabak lakhat kadabani police na madugi ona tainabada makoigi mathakta minungsi yaudaba thabak sathaba haibasi maram chade tampaki mafam singda irang laksinabagi mingda sathariba thawong asi chingi lamdamda sathaba ude sing amasung tam khenana uhaliba karigino tampaki mafam singda police na sathariba thawong karigi chingi lamda sathadabano hainasu oromena hangli pawmi fubada senaba police personnel singi mathakta kanba thabak lokhat kadabani hainasu roman singna dabi tawri Masi yamna nuwaitaba tawdok amani haina ai lawjage masi akampata leiriba relief camp da leiriba koigi relief camp da leiriba miyosingna masi koibu yumda halanbiyo haina yam chamba relay ama chasabada koigi Manipur police na yamna tamthiba mongda tiar gas kapsandana aswapan mayam nanghanba loinana press ki sinau singda su khut thaba asugumba se total ai kandem tawi aduna athubada koi press ki sinau se khut thariba singdo Manipur government namse law order private riba singna athuba action lobiu aduga ngasi yamna chahi amaga tha manga he changkhelaba asugumba matam sangna koi relief kan lai jara wana khangjariba makoibu makoi mayumda halanbiu haina amna wana amusu nuai to phongdo koi cham na sajaw relay do ajom tamthina opiba se amna nuai jade aduga ngasi Manipur da khenaba ma leiba haibadi ching da sabam tamdana karigumba tiar gas morum da kaptaba aduga koi tampakta karigumba protest macha ma tobuda yamna tamthina am sathi mongda tiar gas masing moru basing hangda kaptana asopan nangan base total kan diam tawri
Lagliba August 13 da pangthokadaba NEET PG 2024 gi Imphal gi exam center amuk hanna Imphal da aduma oiragane haina ngarang Ministry of Health and Family Welfare na lengak ta khangalakhrei National Board of Examination in Medical Sciences NBEMS na thasigi tara Nepal da thokiba notice amagi matung ina test asigidamak Imphal center asida amuk hanna pangthok hanbada ayaba pire amadi test center asige mafam piri ba test city ga loinana candidate singe hall ticket habadi admit card da palakani hariba hall ticket natraga admit card ase NBEMS ke website da lagliba August Nepal da khangalakani haina su palaklei banbayai thasigi tara Nepal da Manipur Minister N. Biren Singh Union Health Minister da NEET PG test ke Imphal Center kaktat kiba asigi matangda Manipur gi medical tamningba mahiroi singna mayok nagadawriba awaba sing yengbiraga mityeng changbiu haina chithi ikibaga loinana telephone gi khuthangda hakthengnana Union Minister JP Nadaga su wari sanaba laikhrabane Ngarangi Kongtang Asida, Chief Minister N. Birena, Union Health Minister Loinena, BJP ki President Oiriba, JP Nadabu, Haninga Laitana Tagat Pafongdorakle, Mahaki, microblogging site X ta Ngarang Numidang Athing Bada, Tagalakiba Post Amada, N. Birena Hai, Yamna, Lukraba Warep Ama Oina Test Asigi Center, Imphal Piragani Haina, Lauruk Liba Kongtang Asina, Lamdam Asige, Medical Tamningba, Mahiroi Singna, Makoi Makoige Academic Amadi, Professional Oiba Lamda, My Partner Changbada Chauna Mateng, Panglagani Hairi, Zedok Sidangarang, NBEMS Nasu NEET PG 2024 Exam City Allotment Slip Thokshray. NEET PG Test Hana, Mamang Tagizun Kulumdoida, Pangtokani Haina Taurambani Adubo, Health Ministry na August Taramatoida, Amuk Naunamatam, Leblak Kibane. Sandela Masung Kaksing District ke Lona Badalai Bakke Molnom Village da government ke ayaba yaudana Kanglup Amagi Miyoi Singna Manipur River ki mathakta RCC thong Semgal Amlibe Singh ase lengak asina thugaina bahon aragani haina Si Minister N. Biren Singhna haikrai Wafamasi ngarangdagi hauna sathaba haurakhiba taranithoi suba Manipur Legislative Assembly ge taruk suba session ge ngasi nini janmanimita opposition ge MLA ke Ranjitna pukhalakhiba wahang amagi pakhum oina house ki su leader oiriba N. Biren na pikhibani Opposition MLA ke Ranjitna pukhalakhiba wahang aduda lenga ke ayaba yaudana miyoi amana RCC thong sabage ayaba laibra senari ba miyoi singi mathakta kari thabak lokhatlabage sagatpa hauramliba thong asi kari tawgadawri haiba wafam house ta thambiyo haiki masigi pakhumda government ki knowledge yaudana Sing Tengkhairamba Lambi Semlambana Chingba Thingbagi government ke clear cut policy ama laijai ayaba yaudana achauba thong ama saramba asi government asini yade Manipur river mathakta miyoi kharana thong sagatpa horamliba asigi pau hek phangbaga DC SDO police paramilitary force sing tharaga thong saramba thinghanki khudakta government ki maikai order thokki sariba khul adugi safe adugi mathakta FIR lokhatki Makhatana amuhana thong sagatpa hore haibagi pau phangbadagi chatlubada ising zaurambadagi action lokhatpa ngamdana lairi logi wangmada thong saramlibesing adu phagani hauziki oina thong sabat thingkhrei saramlibesing adu makhatana sahandana ba thugaina ba thabak lokhatkani lona yadaba khudingma compromise tawroi hauzik phari ba mayam asini CRPF kaplamba Tamenglong da ambassador sing Matamgi wani hauzik thong asi sanaba hotnabada finance tawram libano haiba kanano khangba khara leire hairiba miyoi sing asigi mathakta su FIR palaga leire chapchaba action logani thong asisu makha satha haloi tanja phangba matamda aikhoi dismantle tawnaba hotnagani haina in Birena house da thamki ai haigre kanoki sungsoi soidana aina yadaba posak amatadi koi compromise toroi aina yadana torome potu de koi sabsa huji phari me amsin da CRP kapamba dagi kano da koi Tamenglong da ambush tawraga tawgiba loina ayamba phari matamgi wani anu hujiki thong sigi kanano karino finance torome ba koi some source dai haidoro ge koi khangbu khra leire anu haiba missing sisu koi Sapsaba, FIR Supanaga later, when in Sapsaba action logani, Aduga, Hong Shimaka Sata Loy, Aduga Tanjap Hongbakan, I could dismantle to Mutogani.
Imphal West District ki Cyber Crime Police na Thobal District ki Hairok tagi Vice Chairperson oiba miyoi amang asi ayuk phagat khre hari pau asin hai Cyber Crime Police na phagat khraba miyoi aduki meming Thoksom Birjit Sahinifu apopole khidraba Khelendro kawi mahak Hairok Part 2 Bazar mamang dagini mahak hauze Hairok Municipal Council ge Ward number 6 ke Councillor oibetana tana Municipal Council asigi Vice Chairperson su oiribani nakana maramda Councillor oibetana tana Vice Chairperson su oiriba Thoksom Birjit po Cyber Crime Police na phajin kibagi thawong yaningde haiduna ngasi lekai adugi maina paibi sing amadi lekai ge Club Fine Society ge thawmi sing na Hairok Kaithel mamangda wakat mifam phamkhre ngasi gi khongjang aduda Thoksom Birjit po athuba matamda condition amata yaudana thadorakadabane haina demand tawraduna saruk yakibasing na Birjit phaba yaningde misam phaba yaroi haina thaba placard sing su sizinaki wakat mifam aduda saruk yakiba Fine Society Club ki General Secretary Ningthaujam Sanatomana hai ngasi Cyber Crime Police na phajin kibe Birjit asi michamni mahak Hairok Municipal Council ge Ward number 6 ke Councillor oibatana tana Municipal Council asi ge Vice Chairperson ge pham supai bani mahakpo Cyber Crime na phajin kiba asi khudakta thadokadabane hai ki Prajamiyam da fine to be government na man government na to be ba se koi yaning de prajamiyam side tagi amadi koi Fine Society ki side tagi koi yaning de maram maduna lekai sigi amadi khul sigi Manipur baja gi government na le biri ba se koi maram lai tanaba kari maram gi damak phari bano ha ba do koi yaning da bokhong do koi na koi imai be sing puna protest to minamne makha ta na hajaning madi phari miyo Thoksom Birjit asi condition amata yaudana thadokadabani amadi koi kari gi damak maha phari bano kholi bana ha do koi makha ta na puna imai be sing protest to minamne awatpa oza thabirakpagi mahutta oza transfer torokpa yaningde pungni funipal gi manungda transfer order kakkadabani haina ngase Lilong Higher Secondary Madrasa ge mahairoi singna khongjang sangsin khre khongjang ata saruk yakiba mahairoi amana phongdorakpada lamdam asigi oina lenga ke school singi manungda mahairoi masing yamna tamba school singi manungda Lilong Higher Secondary Madrasa si amani school asida mahairoi chamapan hena mahai tamli yamna laibak thibadi chemistry ki oza mari laifam thokpada oza ahumna mahai tambirim bani adubo mamang thagi kun manga da Manipur lenga ke education department thokpa order amada school asige chemistry oza MD Saukat Alibo transfer torok haibasi school asige academic atmosphere bu thugai bani pungni funipal gi manungda mari lenaba department na transfer order adu kakpiyu transfer order kakpirak trapade mahirui singna makhal makha kaya gi khongjang sangsilagani haiki ngasi aina press media gi mateng lauraga kaigumba wafam kharadang thamjari madudi Lilong Higher Secondary Madrasa asida chemistry department gi oza anadagi awat pa laina chemistry gi oza saukatpu transfer tawrakpa si kulasi gi satra singbu education department na hanthana yengba mityeng ni haina laudaba ngamde pungni funi pan gi manungda transfer asi stay tawdrabadi makhal makha kaya gi khongjang sangsin jaragani chahi tangkhai chalaklaba matam masida exam su khazik tang tang aisilakla matam asida satra gi atmosphere asi department na thawai bidabani haina laujaningi amai pipa apun lob apal kangai pak semki bagi mangarak suba mapokumon thauram ngasi lining thausana mahi temple board ki hall number 3 da pangthokhrei iramdam gi damakta thawaina pontha pikraba athauba athobi singi mafamda ikai khumnaba utpa amade hailai katpa amade thokliba kanglup ki lan asida laikhidraba singda ikai khumnaba utpa asina thauramgi maru oiba saktam oikhi tharum adada lub asige thobural moirang them bagya maitai ngamthang thobural Thoksom Sunil amade LSGB gi vice president Vidyapati Senjamna saruk yakhi ngasigi thoram adugi nungi oiba warol piraduna ke nongdamba mangangna phongdokhibada ngasigi thoram ase apal kanglai pake laikhidraba ozasing amade ireiba ki damak thawai katkraba athoba singi mafamda ikai khumna jaba utpa oina pangthokpani loinana lakliba August 18 dagi hauduna November amma phawba maitai pokpadagi siba phawbagi thoram singda chap manana laithau ama puraknanaba seminar ama pangthokadauri masida amaiba piba khudingmakna saruk yabinabasu appeal tawraklei mahakna makha taraduna khananainaba ase pangthokpa loiraba matungda amai piba apullupki mapung oiba mapokomon gi thoram pangthoktuna inat ki wari liba maiba maibi amade pung isai sakliba singda mana pigani phongdokhi
ꯂꯩꯌꯦꯡꯒꯤ ꯂꯩꯔꯥꯡ ꯅꯠꯇꯕꯒꯤ ꯑꯩꯈꯣꯏ ꯈꯔ ꯆꯠꯃꯤꯟꯅꯁꯤ ꯑꯗꯨꯒ ꯍꯌꯦꯡ ꯑꯆꯧꯕ ꯐꯪꯁꯟꯗꯨꯗ ꯑꯩꯈꯣꯏꯅ ꯄꯨꯟꯅ ꯀꯔꯤꯅꯣ ꯇꯧꯕ ꯌꯥꯕ ꯌꯥꯝ ꯄꯨꯟꯅ ꯑꯩꯈꯣꯏꯒꯤ ꯄꯥꯡꯊꯣꯛꯃꯤꯟꯅꯁꯦ ꯌꯥꯝꯁꯤ ꯃꯥꯅꯁꯨ ꯃꯄꯣꯛ ꯃꯊꯣꯟꯕꯁꯦ ꯌꯥꯝ ꯆꯝꯅ ꯄꯥꯡꯊꯣꯛꯁꯤ ꯃꯌꯥꯝ ꯑꯣꯏꯅ ꯈꯪꯕꯤꯔꯦ ꯑꯩ ꯀꯔꯤ ꯍꯥꯏꯕꯅꯤ ꯊꯃꯣꯏꯗ ꯐꯥꯎꯈꯤ ꯃꯄꯥꯟ ꯂꯩꯕꯥꯛꯁꯦ ꯑꯩꯈꯣꯏ ꯋꯥꯈꯜ ꯃꯥꯟꯅꯕ ꯑꯩꯈꯣꯏ ꯀꯨꯟꯒ ꯃꯉꯥꯃꯨꯛ ꯅꯍꯥꯕ ꯄꯣꯛꯃꯤꯟꯅꯔꯒ ꯃꯌꯥꯝ ꯑꯃꯁꯦ ꯐꯥꯎꯈꯤ ꯍꯧꯖꯤꯛꯁꯨ ꯊꯃꯣꯏꯗ ꯈꯜꯂꯤ ꯀꯔꯤ मानव इराक ममा होना वाले अखोई मानव इरंगम कलेपाक मानव इलेपाक कलेपास की सिंरा ओबी की बई अखोई पुई वाक पुसिरगा सेनरबा लाइखौ पुसिरगा लाइखौ मानरलबदी चटबी मानरलबदी वाखलोन मानरलबदी जेट मानरलबदी अखोई पुसिरगा ओबी सो इमा लेगरी सिबदी लाइखौ सरानी अखोई प्रमतु कोयुम लाइ तो हरा कोयुम लाइ तो थुमे को सिमा Kamu yang pun semua kamu lagi atau masa kamu paling ini ada dua kali awal dua pun susah. Child Health Division National Health Mission Manipur amadi Directorate of Health Services Manipur na punna sindna World Breastfeeding Week lising ani kunmari haudopagi thoram Family Welfare Directorate ke conference hall ngasi pangthokhrei ngasi August amadagi hauraga August ki tang taret phawba chayol ama chupna chathagadaba closing the gap breastfeeding support for all haiba theme gi makhada pangthokpa thoram aduda Health Services Manipur ki Director Dr. O. Sanahanbi, State Mission Director, National Health Mission Manipur, Dr. M. Dines, Family Welfare Department के Director, Dr. Laikhuram Tomcha Kuman Amadi, Social Welfare Department के Joint Director, Banti Konthauzamna, Thauramge, Mithunglen Singh Oina, Saruk Yaki, Wangang Kibesingna, Angang Singda, Mamagi Komlang Pitakbagi, Tangai Fadabasing, Pongdok Nakiba, Nasigi Thauram Aduda, State Nodal Officer, Child Health, Dr. A. Silviana, Thauramgi Keynote Address Piraduna, Hekpopo the Ngairiba, Angang Singda, Pung Amagi Manungda, Mamagi Komlang, Pitakadabani, Amadi Tataruk Suba Pauba, Mamagi Komlang, Leptana Pitakpana, Angang Amagi Punsida, Dukimatik, Kanaba Pi Haiba, Wafum Singh, Pongdok Ki, Thauram Aduda, Directorate ke staff singamadi makok thongba official sing saruk yaki All Manipur Muslim Development Committee Headquarters AMMDC HQ na mayai kapasinjak sizinaramba miyoi mapan phagatlaga wakhal taminaraba tungda miyoi anina imung manungda khusinakhre taret amana imung manungna pamba rehabilitation center da thamkhre hairi ngasi AMMDC HQ ge Vice President MD Abbas Khan na khodyek piduna press ta thadorakpa cherol amana hai ngasi ayupung tara makhairom tabada akaknaba paw ama phangbadage lilong haureibi turel Bigi area Karada AMMDC gi anti-drug cell gi thawmi singna asamba drive ama chathaki drive aduda miyoi mapal asi singna duna wahang pahang tawbada number 4 amade gulina singba chaba miyoi mapal asi phagat pangam khibani hairi Mamang Thagi Haukiba Jun Kuntaruptagi Rice Research Center Khangabok Wangbalda Hangliba Relief Camp Tagi Haudok Laduna Manipurda Ngasi Thokliba Chahi ama Hanzilaklaba Kanglupki Irang Asi Warisnama Puraknaba Amade Irang Asibu Thokhaliba Koki Narco Terrorist Singbu Chairak Piyo Haina Manipurgi Mafam Sinbatungna Tung Handuna Lamsang Lamjel Chen Bahurakiba Imphal East District Poiro Khongjen Manare Makhongdagi YouTuber Amade Body Organ Donor Kiran Maitei Konthauzam Chahini Funi Toy Mahakna Ngasisu Makatana Thobal District Lamdingda Leriba EEO Club ki Complex Tagi Tentha Khunjau Phawba Tung Handuna Lamsang Lamjen Chen Khrei Lamsang Lamjel Adu EEO Lamdingi Executive Member Amasu Oriba Child Welfare Committee Thobal District Chairperson L Ramana EEO Lamdingi Office Gate Mamangdagi Lamthaki Amade Wangjing Kaithel Phawduna Jelaba Matung Tentha Apun Balup Amade Tamaido Tenthagi Thongmisingna Tentha Khunjau da Taramna Okhi Makhatana Hayeng Tentha Dagi Sapam Texam Phawba Chengani Hairi YouTuber Kiran Maitaina Fongdorakpada Kuki Narco Terrorist Singna Leptana Zathariba Mihat Mipun Asida Masagi Yumda Changba Fangdana Relief Game Singda Sangjapam Lauduna Lairiba Ireisa Yelhomi Pumnamaki Awabada Saruk Yazari Kuki Narco Terrorist Singna Zathariba Mihat Mipun Asida India Government Amadi Manipur Government Anina Matam Sana Terrorist Sing Asibo Laksin Mangamdaba Asi Amadi Action Lokat Pangamdaba Asi Yaningdaba Fongdokpo Oina Manipurgi Mafam Sinbatungna Tung Handuna Chenba Lamsang Lamjen Asi Chen Mani Haina Fongdoki
Kerala gi Wayana dada chingning khaiba gi thokdokta sikhiba migi maseng sani humbudra yaure Miyoi chani ki mathakdana thiba khangdana leire chingning khaiba gi thokdokta khwaidagi thina sokalaba mafam ama oiriba mondakai amade chural malada ngasi ayuktagi hauna makhatana mi kanba amade mi thiba gi thabak jathaba haukhre Manorama News na report tawrakpagi matung ina ngarang mafam anidagi asiba hakjang chani humbudra phangmangam khre army gi maikai dagi mi kanbagi thabak da khumang chawsinnaba mondakai da ballet bridge ama sagatnaba hojik kana honari official singi matung ina hojik phawbada miyoi chani hena thiba khangdana leire haide district administration dagi phangba pawgi matung ina asiba hakjang chama humpotaret ki legal gi oiba thabak singdi loisin khre Sikriba sing adugi manungda humbudra taret na nupani humputaret na nupi amadi kunithoi amana angang ngaktani haidi asiba hakjang chama humputaruki postmortem tawbaloi khre amadi hakjang humbudra manga amana imung manungda sinakre asopa sing haujik mapadi dileba Wems Hospital da layeng zathari chairak asida Kerala gi Chief Minister Binatai Bidayan Wanadada thunglakre ngasi mahakna lusingduna tawdok asigi matangda political party khudingmaki apunba mifam amasu pangthokadauri Congress ki lucingba loyana Wayana dadagi MP oina kayarak hana mai paglak khraba Rahul Gandhi amadi Priyanka Gandhi ani sungasi Wayana dada thungkhre Nakalamada ngasi India Meteorological Department IMD na district mapan haibadi Ernakulam Iduki Thrissur Palakkad Malappuram Kozhikode Wayanada Kannur amadi Kasargota pung kunmarigi oina yellow alert lauthukre masigi mathakta district authority singnasu Kasargod Kannur Wayanada Kozhikode Malappuram Palakkad Thrissur Ernakulam Iduki amadi Pathan matitata leiba mahai tampham sangsing suti lauthukhibaga loinana ngasi su Kottayamgi Kazirapalli amadi Minachil taluk singda suti lauthukre Howzik sanabagi pao mu pizari Ngasigi sanabagi pauda Ball Badminton Association Manipur ge executive member ama oiriba loinana Imphal East District ke manung sana lairiba Sawumbungi Biramangol College ke physical education ge ojasu oiriba Dr. Thingbaijam Bimal da iconic award council na honored Koja award pirakpada Ball Badminton Association na nungaiba phungdorakli Association na thadorokba serol amagi matung ina TS Bimal da tungda tawruba thabak khudingmakta aphaba amadi yaifaba oinaba yaifa paujal pirakle All Manipur Football Association na sinduna Manipur ki team sepnaba zatharakliba sub junior girls ki trial selection da saruk yanaba sanaroi singi ming lauthokraba matung MMA androgi sanaroi salam nanau amadi YWC langthabal gi sanaroi Lestram Sonia bo hayang ayu pungtare tabada lamlong thongkhong artificial turf ground da team gi official singda report tawrana ba amphagi serol amada khanghalakle hauzilu silakpada maru oiba pau amok Singjamai akam patalaiba relief camp dalaiba inmat singna makhoi bo mayumda hanjinna basinbiyo haibadi manda satkiba khongsat police na thugaina ba hotnabada asok apan kaya yaukhrei police na phubada pawngi amasu soklei August 13 da pangthokadoriba net PG test ke exam center Imphal da supibada Ministry of Health da ayaba pirakhrei se minister N Birana nungai ba phongdorakle amade Kerala gi Wayana da chungning khaiba gi thokdok da sikhiba mi ki masing chani humbudra yaure miyoi chani ki mathak da thiba khangdana leire Howzik phawbagi oinadi Iscom Media News ki Manipuri pau matang asida losinjari mijeng tapiri papum namak pa mukahna khurumjari